Adombo amukana taram no oxinjar batungdang ayok sida lan giwa khara thamjari headlines oina ahan bda kanglai pa kiwa amani Naga Peace Committee na khangal lakre maduti Manipurda kanglup ani gi irang ase completely santi de porak nambagi damak meitei furup or kuki furup animak sidagi amana thauna leina ceasefire lauthokpagi tangai fadabalai Maikai animaktagi amana han ing thabagi wakhalama puraktuna masigi khongthang ama thangatpa ma sangani masigi wakhalon ase phongdorakhibani Naga Peace Committee na Amorom da Manipur Iran completely ing thedringai maraksida migratory uchek amar falcon masing thibagi sarbi ama fangthokre uchek lak amaga lising nifu mathoiga khara hen amasing thibungam kiba si alai bathabangate mahausana manakta changbaga paiduna satpa uchek ki mahausani amasung makoi sibu masing thi kiba sarai buante makoi se masing thibada drone GPS telephoto camera ama amasijindaki hairiba masing yam khram uchek ase Manipur ki mafam tarukta chakta rai hai masing thi kiba se Tamenglong district ki Chuiliang Kundani Chakta Bagitaba continent kaya samduna Manipur lak pahayabsi yam na penjaningain. Haujiga mugyang si Prithvi ki oina hot issue eri pa Middle East issue da mityang amatanga Israel force na Gaza manung da changdura Hamas ka kap na bagin namnga da hospital khara da gherao tawduna thambaga loina manakta ki bombing tawbagi thabak lepalaitri. Purumak asing manung da Gaja hospital ani condition yamna penda ningai ni pathetic ni hojiki oina hospital sing asida fuel laiti mathota power electricity ate laiti maramasina patients including babies si pahurakni masigi mathakta Israel force na akan bamit inga question duna thamkibana mauda fuel ama yohan bagi we laiti Al Jazeera ki paw matungina Gaja gi achobu hospital ani Al Sifa amadi Al Quds close tawre service being amdre aduga manung sidana milising kaya lang da thuduna thubukum lainari amatta thorak pa changlak paya di sniper sing na lumduna laikri Amorom the hospital sing asigi manung da laiba sing masina tongan bo ikre masina taba atai mi sing Gaza dagi thok tuna chendri pa makoi gi su thoina 7 security ude aina Red Cross ki International Committee na pongki Amorom the European Union ki foreign policy ki chief Joseph Borrell na kanna taksilaki hospital sing asida lairiba critical patients sing kannaba lan matam khara gi lepa yamna maktangai fadaba lairabani Inter Gaza communication close oikre almost hojik karimti yadre hojik pawda mi kaya sikraba madugi update pi bangamtre nahan irai pawda 11078 muksire hairakibani Palestine Health Department gi wamatungina maudagi ngasi pawbugi makhata update pi bangamtre communication leitaba maramna masina Gaza gi oiri amaram the West Bank tasu Israel force na sathi na active ni raid ki matakta raid Palestine sing mayokta masina siba sok pa arrest over lepanati Gaja manungda amadi West Bank to oiriba thaudok sing chin na phongma ngambuanti tahaidaba oidaba thaudok wathok pathetic scene kaya yauri Al Sifa Hospital di cardiac layang from the attack to kre nurse ahum sikre patient sing su sikre amorom the world ki Muslim countries sing dagi haujik phaw the kari developments likely mal the meeting amatanga Asum na hai Lebanon, Yemen, Syria natana ngarang di Iraq su yausi lakre amasung Israel choba attack ama pangthokre hairi Iraq ki mai digi ngarang gi OIC gi meeting da Israel gi complete mari thamdaba oil airspace America gi base ama thamhandaba hai basida country mari tanate yakhidabase opam singa se yakhidabase Israel gi news amagi matung inadi country tare ni pansui Saudi Arab UAE Jordan Egypt Bahrain Sudan Morocco Mauritania Djibouti asina chingbasuni hai Iran gi president Raisina proposal thangat pani Israel leimak amanate militant group ni hai si hai Saudi Arab su hai khidabanate akan bo from Israel da tham khidabanate ceasefire yang na tawna ba haiki but akan bi steps sing lower si haibti yadabani masipun maksi uraga Turkey gi president Erdogan sathi na sauki hairi especially Saudi Arab tamasung world Muslim tagi another organization ama same gani haikre Amarom the European media the phone kre madu di Gaza da Hamas amdi Palestine sing na season naram li kuchu khulai angam ba Iran met ni Iran na pibani masigi proof su leire sini Israel di hana da harak pani Iran is the main country aduna Iran gi mathakta sanction khara su tawna ba launa rakre Europe ki mai ke amrom da lana se saktam hena sathirekli Lebanon Syria Yemen khaktana tana Iraq su lan sida yausilakli Hezbollah Israel da fajana attack tawri Israel gi force su fajana siri tank ya kairi report khana Israel force lising ani mukpusi ba yana lai siramlani hainari amarom da America gi source amana high Israel gi bombing na kai kraba building mayam asida tank kai na ba bomb grenade ke Hamas na pumba gi high chance lai
ꯑꯃꯁꯨꯡ ꯑꯀꯥꯏ ꯑꯇꯣꯏꯁꯤꯡ ꯑꯁꯤꯅ ꯏꯖ꯭ꯔꯥꯏꯜꯒꯤ ꯐꯣꯔꯁ ꯁꯣꯟꯊꯕꯒꯤ ꯁꯤꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯁꯤꯅꯤ꯫ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ꯫